Imphal East ke Lamlai Police Station na konba Sawombung Da Sariba Thong Asigi Worksite Kholla da ngasi ayuk angan bada sakhang daba singna Chinese hand grenade ama Langsinlamle adabo bomb adu laibak fabadage pokhai haudabana asokapan amadi misi minade yauhodre hari thalo asing ase ayuk angan ba matam pung ama khare helakpa duai da thokibani TOMTV na fangba paugi matungina Sawombung Da Sariba Thong Asigi Supreme Infrastructure India Private Limited kauba company amana thabak subani bomb adu atamnana sinmi singna tumfam oiriba worksite ke Kholla da target torok poigani haina thajanari karigumba bomb adu pokhairam lagadi soidana sokapan yaurumbasu yai laibak fabadagi bomb adu pokhai khidabana thokaningdaba thaudok thokidabani hari Pawasi hek fangbaga Lamlai Police ki team ama changsinduna thizin humjin bagi thabak sathaki tungda Manipuri Police ke bomb detection and disposal squad ke expert sing kauduna bomb adu defuse tawraba matungda ngasi nungthil pung mariga minute ni fumangarom tarakpa duaida napet pali ichum pukri manakta soyangam yaudana pokhai